ꯅꯨꯡꯁꯤꯕꯒꯤ ꯍꯧꯔꯛꯐꯝ ꯊꯃꯣꯏꯅ ꯆꯤꯟꯕꯥꯜꯗ ꯇꯠꯇꯅ ꯏꯟꯁꯤꯟꯕꯅꯤ ꯅꯨꯡꯁꯤꯕꯒꯤ ꯍꯧꯔꯛꯐꯝ ꯊꯃꯣꯏꯅ ꯆꯤꯟꯕꯥꯜꯗ ꯇꯠꯇꯅ ꯏꯟꯁꯤꯟꯕꯅꯤ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯌꯨ ꯍꯥꯏꯔꯤ ꯅꯪꯕꯨ ꯄꯥꯝꯃꯤ ꯍꯥꯏꯌꯨ ꯍꯥꯏꯔꯤ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯌꯨ ꯍꯥꯏꯔꯤ ꯅꯪꯕꯨ ꯄꯥꯝꯃꯤ ꯍꯥꯏꯌꯨ ꯍꯥꯏꯔꯤ ꯄꯨꯛꯅꯤꯡꯅ ꯂꯦꯞꯆꯕꯅꯤ ꯀꯅꯥꯒꯤ ꯃꯤꯠꯌꯦꯡꯅ ꯌꯦꯡꯂꯤꯕꯅꯤ ꯎꯅꯅ ꯊꯃꯣꯏ ꯀꯟꯕꯤꯁꯨ ꯇꯥꯍꯟꯕꯤꯅꯨ ꯅꯨꯡꯁꯤꯕ ꯈꯪꯗꯕꯤꯅꯤ ꯍꯥꯏꯕꯤꯅꯨ ꯀꯌꯥꯗꯤ ꯋꯥꯍꯜꯂꯕ ꯊꯃꯣꯏꯁꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯨꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ಮುಟ್ಪದಿ ಲೈರರೋಯ್ ಸಕ್ತಂಸೆ ನಂಗಿ ಹಕ್ರವನಿ ಥಮೊಯ್ದ ಕಾವ್ಬ ಲೈತನವ ಮಪೋಕ್ಸಿಮಗಿ ತಾಹುಬ ಖೊಂಗುಲ್ಗಿ ಮಮೀಸೆ ಖೋಂಜಿಂದೂನ ಪುಖಿಗೆ ಲೈಹೌದನವ ಕನಾಗಿ ಒಯ್ ಹಲ್ಲೊಯ್ ನಂಗ್ಸೆ ಐಗಿನಿ ಖೋಂಜಿಂದೂನ ಪುಖಿಗೆ ಲೈಹೌದನವ ಕನಾಗಿ ಒಯ್ ಹಲ್ಲೊಯ್ ನಂಗ್ಸೆ ಐಗಿನಿ ನಂಗ್ಸೆ ಐಗಿನಿ ನಂಗ್ಸೆ ಐಗಿನಿ ವಾಖಲ್ಸೆ ಫುವಂಗರೆ ಕರಿಗೆ ವಾಹಲ್ಲಿವ ನುಂಶಿವ ಖಂಗ್ರದಿಯಾದ ಬರಹಾಯು ꯉꯥꯎꯍꯟꯕꯤꯔꯦ ꯑꯩꯕꯨ ꯃꯐꯝ ꯈꯪꯗꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯄꯨꯡꯖꯥ ꯈꯨꯗꯤꯡ ꯌꯩꯔꯔꯦ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯂꯩꯅꯥ ꯈꯨꯗꯤꯡ ꯄꯣꯊꯥꯍꯟꯗ꯭ꯔꯦ ꯃꯤꯀꯨꯞ ꯑꯃ ꯀꯥꯡꯗꯅ ꯉꯥꯎꯍꯟꯕꯤꯔꯦ ꯅꯨꯡꯁꯤꯕ ꯃꯄꯥꯟ ꯊꯣꯛꯂꯦ ꯐꯪꯖꯒꯦ ꯂꯩꯖꯒꯦ ꯅꯨꯡꯁꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯣꯏꯖꯒꯦ ꯅꯪꯁꯦ ꯑꯩꯒꯤ ꯄꯨꯕꯤꯔꯣ ꯅꯨꯡꯁꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯅꯨꯡꯁꯤꯕꯒꯤ ꯍꯧꯔꯛꯐꯝ ꯊꯃꯣꯏꯅ ꯆꯤꯟꯕꯥꯜꯗ ꯇꯠꯇꯅ ꯏꯟꯁꯤꯟꯕꯅꯤ ꯅꯨꯡꯁꯤꯕꯒꯤ ꯍꯧꯔꯛꯐꯝ ꯊꯃꯣꯏꯅ ꯆꯤꯟꯕꯥꯜꯗ ꯇꯠꯇꯅ ꯏꯟꯁꯤꯟꯕꯅꯤ ꯈꯣꯝꯖꯤꯟꯗꯨꯅ ꯄꯨꯈꯤꯒꯦ ꯂꯩꯍꯧꯗꯅꯕ ꯀꯅꯥꯒꯤ ꯑꯣꯏꯍꯜꯂꯣꯏ ꯅꯪꯁꯦ ꯑꯩꯒꯤꯅꯤ ꯈꯣꯝꯖꯤꯟꯗꯨꯅ ꯄꯨꯈꯤꯒꯦ ꯂꯩꯍꯧ